Image TV meeting tabi le singbu ahamba mata da numatin kuje soine taram okjari maraki pau miyam da pizari anoba technology kaya ama tholaktuna miyam da khangan uhalabasu khabar paujel se asiti kunaya sidagi mutban nairaroi haina Rajya Sabha ki MP Sana Jawbalai sembana fongdorakli wafam asi Manipur Hawkers Association na sinduna association asigi nipuhumdoi shuba hawkers day ki tharam ama haying khongbal Ufong yumpham da leiba Lainingthau Sanamahi Sanglenda pangthokiba tharamaduga mailena fongdukibani tharamaduda Manipur Hawkers Association ki president Wangkem Ajet Lainingthau Sanamahi Temple Board ki member secretary Maistam Sibata Telwang Saruk Yaki tharamaduga mailena tharamapu ki warot pireduna MP Sana Jawbalai sembana hai hawjik platform kayama saukhatlabaso pauchegi paujel asidi kunaya sidagi thadokna lapna chatpa ngamoi mutpasu nairoi hawjik phongliba new technology na piba ngamoi hawker singna kunaya sta kari thodang lauri haibadu miyamna khangpham thoi ahing nungthil nungju nungsa khaktna hawker singna yumthong khudingda khabar asi thilakadauri bani aina tauri pasinpa masida mai pakna tawgani haibagi wakhalon isa isa da chengadabani aigi sinphamda isana ikairagadi khunaya si maning halakadauri bani isana isagi tawriba sinpham asi ikaipam thokte ningkhiba hanba yade haina asepa wakhal chengadabani hawker singbo miyamna hena masak khangnaba khudong thiba kaya thoktanaba hawker singi uniform ama thamba mathautai amadi athapa lamdagi lakpa hawker singi nong churakpada khudong chanaba mafam chaba punpham ama thamba yamna maru oi mafam chaba lam ama leiragadi sana bohonabada angamba mateng pangani haibo wafam so thamki khabari ba chati hokar koi kahar kan kai da bema koi price da mar kan masi hokar singi da giwana te hiram khudi makta tawi masi gi kai bise ai da tawjeri bi sinam sida ai upa thona nupi thona ai gi sinam sida ai mai pa na ai thabak tawida bi habasi hek bai ku ba kai ithi ki lumna da ai ni makot dura lu da Kadang ni orang Arab tu orang nak apa semua bahasa tahu dari itu. Kuna isi mana khalakannya. Jenims Hospital ki Department of Pathology na Manipur Society of Hematology and Transfusion Medicine ga kusamna senduna nomugi oiba flow cytometry workshop ama pangthokre Hillside Hospital by Blessed Healthcare da pangthokiba tharmaduga marilena workshop adugi organizing secretary Dr. R.K. Banusrina fongdorakpada flow cytometry gi matangda mamutana khangnaba workshop adu pangthokpani flow cytometry haibasi blood cancer diagnosis ke yamne advance oiba technique amani blood cancer makal khaidokpada flow cytometry asina natrabadi khaidok bangamde loinana blood cancer naraba mi amana naba pharaba matamdaso masada blood cancer cell kayam yauri haibadusu flow cytometry na khangan bangami workshop aduda saruk yakiba participant khudingmakna flow cytometry gi matangda hena mamutana khangbangam lagani haibagi thajaba thamni haina su phongdoki workshop aduda medical college ahomdagi participant kunmathuna saruk yakiba loinana india gi tongan mafamdagi lakpa resource person singna hiramadungi matangda wangangki cytometer sidi yamna tuna report che piba ngamba yam asi same day reporting ngamba adu ma yam advanced technology amane akoina hogalai ba pathologist sing se flow cytometry or flow cytometer have a khulai sigi maramda khangadabani asi karam haina report tawgani karam haina flow cytometer amada sample se run tawgani kamaina cancer cell ase masak maming khangdokani haibasi akoigi tawdaba yadaba mathau oigadabani haibasi khallaba matunda akoina workshop ase tawjabani Wangkhaida leba X Fitness Gym gi 13 suba foundation day gi thoramga mailenina baruni chungda uhai chara kaya thakibaga lena Wangkhai Community Hall da Eldaneso Singh Deputy Director Social Welfare Department Government of Manipur Yumlembam Sunanta President X Fitness Wangkhai amadi
Y Ratikanta ex councillor Ward number 19 na thoiba mithungnen sing oiduna achamba tharom amaka loinana gym masitagi sanaduna competition singda mai paklakraba sanaroi singda achamba khudopot tambagi tharom ama pangthokre Tharmaduga mai lenana fitness center asigi president Sunantana Fongdorakpada fitness center asi lekai asigi haurakliba naha singbu masa mau faba mioi amamam ohenabagi pandamda lingkat khibani center asna ngasidi lekai asi khaknatana thangnaba lekai sing amadi arapa lam kyadagi lakna sanarakpa asimakna fitness center asi lingkat khibagi mahai yale haiki mahangna makha taraduna sana khotna bagi lamda apikpal lam ama oirabasu aikogi lutongda susinduna leikraba ipai pusingdugi haithoi singthoiba saret charatna malemgi thakta mafam ama kanba ngamlibani adubo lamda masina golden triangle gi manungchenba oibata natana drug business changwa tawba lamsinga yumnonaba leibak oirubasna aikogi khwaidagi laibak thiba oire haiba wafam sing phongdoraki All Kha Kanglei Students Union na Mahairoi Khunai gi yaifana ba pakhalakpa thabak singi manung chana kaksingi yamna maru oiriba office kaya leiriba JDO Kaksin MSPDCL office Agriculture office Practicing Junior High School SP Kaksin Diet Kaksin gi changpham oiriba lambi gi nakal sing ase matam kaya sengdokpidna lakpadagi yamna songjilakpana maram oiduna khudongchadaba kaya mayoknarakpadagi ngasi union nasina sinlangduna social service ama pangthokna lambi ase sengdokre ngasi pangthokkiba social service aduga mailenana union nasigi general secretary KSS national na phongdorakibada mahairoi kayagi changpham oiriba lambi ase matam kaya Sengdokpidabadagi napi yamna songjilakpada asuk maru oiriba lambi asi chatpada hangoiba phaunare numidangi matamdasu napi songbagi khudongchaba lauduna naha kayana lambi asida nisha chafam oiduna leirabani asigumba kaya asi urakpada lambi asi mahairoi khunai khanuna sengdoktaba yade tarutana thamdaba yade haibagi pandamda ngasigi social service asi pangthokpani haina phongdorake mahakna makhata na haikibada ngasi pangthokkiba asida Pangalgi Lausingi Amadi Selgi Tingbang Pirakkiba Social Worker Philanthropist KSS Kennedy DGM Kaksing Division SP Kaksing Rabi Jewelry Proprietor M Rabi Singh Amadi Garigi Mating Pangbibada Natana Masamak Lakna Saruk Yabirakkiba Kaksing Municipal Council Caretaker Chairperson N Sanjit Kumar Ward number 4 ke Councillor P Sanahal Devi Lodana Diet Kaksing Oza Singh Busu Thakat Pafongdoraki Aksuna Mahairoi Khunai Yaifunaba matam gi oiba thabak thawam sing pakhalakpadasu makhatana miyamna tengmang biu hainasu appeal tawraki chariba lambel asi aduki yamna maru oiba kaksing da aduki yamna maru oiba lambel amani hariba lambel sida kogi kaksing diet center gi training ma amachu chalibani hariba lambel sida kaksing JDO amadi practicing junior high school gi satra satri chalibani amadi MSPDCL gi office amachu leibana maram oiraga mafam si yamna maru oiba lambel ni Tawbodabu hairiba lambel asi yet oisida napi si aduki matik songgibana satra singda hangoiba hainadaba phawre kogi songanbadagi ngasi koi aksuna sillaga kogi social service ase pangthokjabani Qualified Youth Volunteer Organization KYBO Qualified Linkhatkibagi Nifutaruk Suba Foundation Day Thoram Manipur the way forward haiba wakhalongarena Qualified Mamang Ibudo Pakhang Balaibung ngarang pangthokre Tharamadu da UNLF ke former chairman in Themcha Sanayama Megan Amkil ke president L Nganbi Diamond TV ke managing director James Haikruzam 5 Nachau Jila Parishad ke former member T Dilip Khoijuman Qualified GP ke chairperson TH Hanbi Qualified Upper Manupiluk ke president Mesnam Tes Mani Devi Mother's Pride Academy Qualified ke co-founder sing K Devendra amadi KH Basanta Maitena Athiba Mithungnen sing oina saruyaki Tharamadu da Bosem Kosem CBSE na loba exam sing da ma wangna fangduna mai paklaba mahiroi sing amadi tongan ba exam da amadi masana kya da state national international gi thakta medal lorokna qualified khogi mingchat purakraba sanaroi kaya dasu momento amadi khudol pidna ikai khumnabu utki Tharamadu ka mailena ningthemsa sanayamna phongdokhibada 1950
निफु की अगस्त की 13 ब्रिटिश लोयलम लेंगाकना मणिपुर निंगतंबा पियमलब मतों 1994 मणिपुर की कॉन्स्टिट्यूशन एक्ट पास तौदुना पांगथोकदुना मपुंग फाबा लेबा अमम ओइरमलबनी अदुबो 1994 इंडियाना लौशिंदुना इंडिया की फिबानुंगदा तिल्लुबदगी फुरुप अमा ओइना हिंगबदा वासिलकलिबा नोमगी यंगलेन सरू थुदेरकलिबा चिंजाक मिपाल तांगनमदबा लमदम असिबो चेंगेल चारग हिंगबा लेबा अमा ओइरकलिबा सिगुमलबासिना मरम ओइदुना हिंगबसु मपुंग फाना हिंगहंदबा सिबसु मपुंग फाना सिहंदबा लमदम अमा ओहेलिबा असि एकोय खुदिंगमकना हिंगबा ngamnaba honaba mathau tai India gi captive market ama oriba lamdam asi kharada oirabasu laithokpa yanaba lamdam asida leibak miyam punna hotnaduna pothok puthokna chinjak tamipal tangdaba lamdam ama oinaba honaba mathau tai mahakna makha takhibada oirakli phibam asida Manipur da khundariba furup singbu chana chinana lehenba ngamba mayamgi oiba collective identity edubu yokhatpa ngamba haujik leriba senjau paibage lenga asinataba miyamgi oiba people's democracy adu mathau tai loinana India lenga amadi Manipur lenga na tawgadaba mathau sing khanganabagi damak democratic oiba iheu ama miyam punna amata oina lepna sakatpa changi haiki All Manipur Working Journalists Union Amjugi Chahi Yankai Churakpa Golden Jubilee ga Mailenina Manipur Rifle Association MRA ga Kusamnana First Journalist Shooting Competition ngasi Imphal West ki Lamsang Tauthongda leiba MRA Shooting Race da pangthokre Tharamaduda Wangkai Kendra gi MLA Thangjam Arun Kumar Amjugi President Bijoy Kaksing Tabam Manipur Rifles Association gi President Moirangthem Rajandra Singh amadi Imphal West ki SPK SSC bakantana mathangsina athoiba mithunglen Tharamapu amadi akhanaba mithunglen oina saru yaki Tharongka Mailena Wangkai Kendra gi MLA Thangjam Arun Kumar na hai masana khudimak toina practice tawba yamna mathau tai masigi manungda shooting haiba masana asi hena practice tawba amachangi amadi arubu masana amani haina lawi amjuna sigumba masana sida journalist singi oiba competition pangthokani haina pau tabada angakpa amadi oiki adubu game and sport khaktagi wari natana sigumba thorom ama senna amaga gi marakta nungsi chanaba apunmagi oiba wakhalon sagatpa amasung mateng tawminaduna lamdam asida santi purukna loinana amjuna chahi yankai surakpagi nungaibagi pandamda pangthokpani haina lawi journalist haiba sinphamda leiriba sing asi hard work tawba patience leiba amadi micham praja singda minakong oigadaba pausing pibiduna tawriba thaudang asi hainingai letana thagali fongdoki से अदुना जर्नलिस्ट कुंबा सिगी सिनफमदा लेबा सिंग सिरि कोइना खंगे दुकि मतिक पेशेंट लेबा दुकि मतिक हार्ड वर्क तौबा दुकि मतिक वाबा एकोइ प्रजा मियामदा कोइना फंगबा कोइना चंगबा मिचम प्रजाना चंगबा यादबा खंगबा उदबा मयाम अमा जर्नलिस्ट ना चौबो थौदांग लोबिर कांदा मदुगि नॉलेज मयाम सि यौन बिदिने कोइ मियाम प्रजा सिगी मिना सोंग ओजरिबनि सिगी प्रोफेशन द लेबिबा कोदि मक्सि आइगि माइकै दगे दुकि मतिक आइ थागत चै सौथोक चै आइतारे Tharamanduda Amjugi President Bijoy Kaksing Tabam na hai nomai kapagi masana se wakhal amadi ishada yauriba endurance aduga yamna mari leinaba amakhakni lonina target aduda wakhal chumna panaba honnaba haibasi yam darkar oi maramasna masana sita thawa yauriba singna honnaba ama changi aikoina karigumba thaba ama tawbada aikoina pamliba target adu yongnaba honnaba haibasi yamna maru oi paumigi sinphamda leiriba singnasu aikoina miyamda piriba pawasi marik chumna yahonnaba honnaba haibasu paumi singi mathau amani fongdoki competition asida pistol amadi rifle gi shooting da paumi nupi amadi nupa kya na saru yaki te koi wakan khanba madugi shor sanaba aduga madugi physical koi kansi thanba haibana se koi masi am daka oi adu masi adu koi promising su masi koi phonaba da kai nande koi thaba khudi mak tokanda koi target to the sabchana yaunana ba sabchana pana ba pawmuk ta ira su koina pawdu ira matamda pawsina kari message pi ga do ge se koi praja da miyam da sarkar koi khangal madu pina da bokona madu koi thawna aduna shooting competition ase
जुलाई थागी कुंतरुक्तगी हौदुना कुनिपान फाउबा कोलकातागी नेताजी इंडोर स्टेडियम दा पांगथोखिबा निपान सुबा इंटरनेशनल कराटे चैंपियनशिप मणिपुरी महुत सिंधुना सानबा याउरुबा अमदी मेडल लौरख्रबा सानोइसिंबु ओपगी थौरम अमा ngasi नेशनल सितो रायु कराटे डो एकाडेमीना सिंधुना मणिपुर की थांजिंग हॉल दा पांगथोखरे सानोइसिंग ओपगी थौरम अदुगा मै लेनना नेशनल सितो रायु कराटे डो एकाडेमी इंडिया के एडवाइजर मुहम्मद हेलाउद्दीन ना फोंदोरकपदा कराटे मसाना सिदा सानोइसिंगबु थवाई हापिरिबा सानोइसिंगी ममा मपा अमदी लमदम असिगी सानोइसिंगबु योखतपा पामा मियोइसिंगबु थागतपा फोंदोरकी लोनेना मसाना सिदा माइ पाक्तबा यादे खन्ना सानरिबा सानोइसिंगी थौदांग अदुना ngasiगी माइ पाकपगी लंबी असि लाकपनी मणिपुरी इमागी तंपाक्तकी थोखिबा सानोइ खुदिंगमकना मसागी हाइसिंगबा कया उथोक्तुना लमदम असिगी मिंचत पुरक्तबा यादे खन्नुना थवाई खुबाक्ता हापना सानखिबना मेडल कया लौरकपा ngamlibani मखातानसु सानोइसिंगना निंहन्नबै तौदना लमदम असिगी माइ पाकपा पुरक्नबा होनबियु हाइनसु फोंदोकी मरकी पाउ पिजब मता से लोशिंजरे मी इंग ताबिरबसिंगबु अमुकना खुरुमजरी।